ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯒꯤꯗꯤ ꯅꯤꯡꯊꯧꯔꯦꯜ, ꯅꯤꯡꯊꯧꯔꯦꯜꯒꯤꯗꯤ ꯁꯖꯤꯛꯂꯣꯏ꯫ ꯍꯥꯗ ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅ ꯋꯥꯡꯂꯤꯈꯩ ꯋꯥꯡꯍꯧꯔꯣ꯫ ꯈ꯭ꯋꯥꯡꯆꯦꯠ ꯃꯁꯤ ꯂꯥꯛꯇꯨꯅ ꯅꯥꯞꯄꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯑꯃ ꯆꯣꯝꯂꯥꯡ ꯑꯅꯤꯅ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯃꯨꯅ ꯁꯥꯡꯂꯕ ꯅꯤꯡꯉꯣꯜꯒꯤ ꯋꯥꯏ ꯋꯥꯏ ꯅꯤꯡꯗꯨ ꯌꯩꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤꯅꯦ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ꯫ ꯐꯤꯖꯤꯗ ꯐꯤꯅꯥꯗ ꯅꯦꯠꯈꯤꯅꯤ, ꯅꯃꯥꯏ ꯅꯃꯤꯠ ꯊꯛꯀꯅꯨꯀꯣ꯫ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯏꯃꯥ, ꯆꯠꯂꯨ ꯆꯠꯂꯨ" ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯄꯦꯅꯥ ꯈꯣꯡꯕ ꯂꯕꯪꯒꯣꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ "ꯇꯝꯅꯥꯔꯩ ꯍꯩꯕꯤ, ꯐꯖꯗꯨꯅ ꯂꯩꯔꯕ ꯅꯁꯛ ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯤꯗ ꯀꯦꯔꯤꯒꯦ? ꯅꯈꯣꯏ ꯀꯣꯟꯊꯣꯡ ꯋꯥꯡꯕꯁꯤꯗ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯍꯣ ꯄꯥꯈꯪ ꯑꯔꯤꯕ ꯂꯥꯛꯏ, ꯏꯃꯥ ꯆꯠꯂꯦꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯏ ꯂꯕꯪꯒꯣꯅ ꯈꯔ ꯁꯥꯎꯅꯤꯡꯅ꯫ "ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯈꯤꯠ ꯍꯥꯏꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ?" "ꯍꯣ ꯍꯥꯏꯅꯕꯗꯤ ꯅꯪꯅ ꯁꯤꯟꯖꯕ, ꯌꯥꯔꯦ ꯆꯠꯂꯁꯤ." ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯂꯕꯪꯒꯣꯅ꯫ "ꯀꯪꯒꯅꯨ, ꯍꯣꯔꯦꯟꯗꯤ ꯏꯁꯩ ꯃꯔꯛꯇ ꯁꯨꯔ ꯊꯨꯒꯥꯏꯔꯛꯀꯦ꯫ ꯇꯣꯔꯣꯒꯤ ꯃꯇꯥꯡ ꯏꯁꯩ ꯃꯔꯛꯇꯨꯗ ꯔꯤꯔꯧ ꯔꯔꯧ ꯍꯥꯏꯅ ꯍꯦꯛꯇ ꯄꯦꯅꯥ ꯂꯦꯜꯂꯛꯀꯦ." "ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯜꯂꯞ ꯍꯦꯛ ꯁꯣꯛꯃꯤꯟꯅꯔꯦꯗꯅ." "ꯑꯗꯣ ꯇꯝꯅꯥꯔꯩ, ꯍꯣꯔꯦꯟꯗꯤ ꯏꯁꯩ ꯁꯛꯄ ꯍꯜꯂꯛꯂꯒ ꯀꯔꯥꯡ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯍꯤ ꯍꯣꯟꯒꯦ, ꯅꯪ ꯇꯣꯡꯉꯣ." "ꯏꯁ, ꯇꯣꯡꯕꯤꯔꯅꯤ, ꯉꯝꯖꯔꯣꯏꯀꯣ ꯇꯥꯗ ꯄꯦꯅꯥ." "ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯌꯥꯏꯅ, ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯑꯩꯁꯨ ꯄꯥꯈꯪ." ꯋꯥꯇꯥ ꯑꯁꯤꯗ ꯈꯤꯠ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯤ, ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯆꯠꯄꯤꯌꯨ꯫ ꯂꯝꯕꯤ ꯋꯥ ꯑꯣꯏꯁꯤ ꯍꯥꯏꯕꯩ ꯋꯥꯅꯤꯗ, ꯄꯦꯅꯥꯗꯨ ꯂꯦꯟꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯍꯣ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯌꯨ꯫ ꯅꯄꯣꯛ ꯍꯧ ꯅꯌꯥ ꯂꯥꯡꯂ ꯃꯇꯝꯗ ꯇꯣꯡ ꯐꯥꯟ ꯐꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? "ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯍꯣ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯂꯥꯠꯆꯕ ꯃꯤꯔꯦꯜ ꯑꯃ ꯂꯩ꯫ ꯑꯥ ꯑꯣꯛꯆꯤ ꯂꯩꯀꯥꯏꯒꯤ ꯍꯦꯃꯥꯕꯨꯔꯅꯦ." "ꯆꯠꯊꯣꯛꯑꯗ ꯅꯇꯩ ꯆꯥꯗꯕ, ꯃꯥꯕꯨ ꯅꯨꯄꯤꯔ? ꯍꯩꯅꯗꯦ ꯍꯩꯅꯗꯦ, ꯍꯩꯅꯖꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ." ꯇꯝꯅꯥꯔꯩ ꯅꯣꯛꯆꯩ ꯑꯗꯨꯒ "ꯅꯪꯅ ꯌꯦꯠ, ꯃꯥꯅ ꯑꯣꯏ. ꯁꯣꯅꯄꯨꯡ ꯃꯌꯥꯏꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯅꯗꯨꯅ ꯐꯝꯂꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯒꯅꯤ." "ꯌꯥꯝꯅ ꯍꯧꯅꯨꯍꯦ ꯇꯝꯅꯥꯔꯩ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯑꯉꯝꯕ ꯃꯈꯜ ꯁꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯐꯝ ꯈꯔꯁꯨ ꯈꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯝꯅꯥꯔꯩ ꯑꯃꯗꯤ ꯂꯕꯪꯒꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯩ ꯖꯒꯣꯏ ꯑꯃꯨꯛ ꯎꯠꯇꯧꯔꯤꯕꯅꯤ꯫ ꯇꯝꯅꯥꯔꯩ ꯁꯛꯇꯁꯨꯗ ꯃꯄꯥ ꯂꯩꯇꯕꯤꯅꯤ, ꯐꯩꯔꯦꯝꯕꯝ ꯃꯆꯥꯅꯤ ꯍꯥꯏꯅꯩ꯫ ꯃꯍꯧꯁꯥꯗꯒꯤ ꯐꯩꯔꯦꯝꯕꯝꯒꯤ ꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯏ, ꯌꯦꯡꯕꯗ ꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯅꯐꯝ ꯂꯩꯇꯦ꯫ ꯂꯕꯪꯒꯣꯁꯨ ꯄꯦꯅꯥ ꯈꯣꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯈꯣꯏꯔꯦꯟꯇꯥꯛꯂꯣꯝꯗꯒꯤ ꯑꯣꯖꯥ ꯕꯣꯔꯃꯅꯤꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛꯅꯤ, ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯁꯚꯥ ꯃꯌꯥꯏꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯅꯈ꯭ꯔꯤ꯫ ꯇꯝꯅꯥꯔꯩꯒꯤ ꯏꯁꯩ ꯁꯛꯀꯗꯕꯗꯨꯕꯨ ꯇꯥꯅꯕ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯤ꯫ ꯇꯝꯅꯥꯔꯩꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯁꯛꯂꯛꯇꯧꯔꯤ꯫ ꯃꯇꯥꯡꯅ ꯊꯣꯏꯕꯤꯅ ꯂꯣꯏ ꯀꯥꯕꯅꯤ, ꯁꯛꯄ ꯍꯧꯔꯛꯏ ꯅꯨꯡꯁꯤꯅ꯫ ꯁꯦꯝꯕꯤ ꯃꯐꯤ ꯁꯦꯠꯇꯨꯅ ꯀꯕꯣ ꯃꯤꯆꯥꯛ ꯆꯥꯗꯨꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯃꯒꯨꯝ ꯂꯦꯜꯂꯨꯔꯦ ꯊꯥꯕꯨꯝ ꯑꯍꯨꯝ꯫ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯈꯣꯅ ꯄꯥꯝꯃꯨ ꯅꯨꯡꯁꯤ ꯃꯥꯠꯇꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯊꯣꯏꯕꯤ ꯂꯣꯏꯕꯨ ꯀꯥꯔꯛꯂꯤ꯫ ꯃꯄꯨ ꯃꯅꯥꯏ ꯑꯗꯨꯒ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯇꯝꯂꯛꯂꯤ꯫ ꯄꯥꯝꯃꯨ ꯁꯦꯡꯂꯧ ꯎꯅꯤꯡꯂꯤ, ꯌꯋꯥ ꯃꯄꯥꯎ ꯇꯝꯅꯤꯡꯂꯤ꯫ ꯑꯗꯨ ꯍꯥꯏꯕꯨ ꯅꯣꯡꯕꯥꯜꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯉꯣꯝ ꯄꯦꯕꯨ ꯈꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯅ ꯂꯩꯔꯝꯂꯤ꯫ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯊꯤꯠꯈꯔꯦ, ꯄꯥꯝꯗꯕꯅ ꯑꯄꯥꯝꯁꯥ ꯅꯨꯖꯥ ꯃꯇꯥꯠ ꯍꯧꯔꯒꯦ ꯅꯤꯡꯅ ꯈꯟꯅ ꯆꯪꯈ꯭ꯔꯦ꯫ ꯄꯦꯅꯥ ꯂꯕꯪꯒꯣꯅ ꯅꯣꯡꯕꯥꯜꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯊꯨꯖꯤꯜꯂꯛꯂꯤ꯫ ꯇꯝꯅꯥꯔꯩꯅ ꯏꯁꯩ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯕꯥꯜ ꯑꯊꯥ ꯀꯣꯡꯌꯥꯝꯕ, ꯃꯖꯥꯏꯕꯦꯝꯃ ꯎꯕꯗ ꯄꯥꯏ ꯃꯅꯨꯡꯁꯣꯏ ꯅꯥꯏꯈꯔꯦ, ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯥꯅ ꯅꯨꯡꯁꯤꯅ ꯏꯇꯩ ꯅꯣꯡꯕꯥꯜ ꯀꯧꯕꯗ ꯅꯣꯡꯕꯥꯜ ꯑꯊꯥ ꯀꯣꯡꯌꯥꯝꯕ ꯄꯥꯏ ꯃꯁꯦꯜꯂꯣꯏ ꯅꯤꯛꯈꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯦ꯫ ꯅꯣꯡꯕꯥꯜ ꯃꯥꯅ ꯊꯣꯏꯕꯤꯗ ꯍꯩꯔꯥꯡꯕꯨ ꯆꯥꯎ ꯄꯤꯔꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯅ ꯍꯩꯔꯥꯡꯕꯨ ꯆꯥꯗꯁꯤꯟꯅ ꯆꯥꯁꯤꯟꯅ ꯌꯥꯕꯨ ꯀꯨꯝꯗ ꯀꯨꯝꯁꯤꯟꯅ ꯀꯕꯣꯔꯥꯏ ꯍꯧꯏ ꯍꯥꯏꯈꯔꯦ꯫ ꯑꯣꯟꯊꯣꯛꯏꯗ ꯅꯣꯡꯕꯥꯜꯗꯣ ꯀꯝꯗꯧꯁꯤꯒꯦ ꯀꯣꯏꯔꯥꯡ ꯂꯥꯡ ꯆꯩꯔꯛꯇꯨꯗ
ꯂꯥꯡꯒꯣꯏꯅ ꯍꯧꯅ ꯍꯦꯛꯇ ꯈꯣꯡꯂꯛꯏ꯫ ꯁꯧꯔꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯈꯣꯡꯍꯜꯂꯛꯀꯅꯨ ꯊꯣꯏꯕꯤ ꯀꯕꯣꯔꯥꯏ ꯍꯧꯔꯤ ꯑꯁꯨꯝ ꯍꯥꯏꯅ ꯇꯥꯛꯂꯔꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯂꯥꯡꯒꯣꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯕꯣꯔꯥꯏ ꯍꯧꯕ ꯅꯦꯝꯊꯩ ꯁꯒꯣꯜ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯁꯌꯥꯡꯊꯛꯇ ꯇꯣꯡꯗꯨꯅ ꯅꯤꯡꯉꯣꯜ ꯃꯗꯣꯝ ꯊꯧꯖꯒꯦ ꯏꯇꯩꯅ ꯍꯣꯌꯥꯕꯤꯌꯨ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯇꯝꯅꯥꯔꯩꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯛꯂꯛꯂꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯂꯧꯁꯦꯜ ꯑꯃꯃꯨꯛ ꯊꯧꯗꯣꯛ ꯂꯧꯈꯥꯏ ꯑꯃꯃꯨꯛ ꯍꯟꯖꯤꯟ ꯁꯪꯉꯝ ꯑꯃꯃꯨꯛ ꯊꯧꯗꯣꯛ ꯂꯧꯁꯦꯜ ꯑꯃꯃꯨꯛ ꯍꯟꯖꯤꯟ ꯁꯒꯣꯜ ꯃꯥꯕꯨ ꯊꯧꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯅ ꯌꯦꯡꯖꯔꯝꯃꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯁꯤꯡꯎ ꯊꯥꯡꯖꯤꯡ ꯊꯥꯒꯣꯅ ꯁꯒꯣꯜ ꯆꯨꯞꯂꯤ ꯆꯦꯠꯅ ꯄꯥꯏ꯫ ꯂꯪꯒꯣꯏ ꯃꯥꯕꯨ ꯈꯨꯠꯂꯩꯊꯨ ꯀꯟꯅ ꯍꯦꯛꯇ ꯃꯊꯧꯕ꯫ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯏꯕꯤꯗꯨ ꯂꯝꯂꯦꯟ ꯆꯤꯡꯒꯩ ꯄꯥꯠ ꯇꯝꯈꯤ꯫ ꯀꯔꯝꯅ ꯅꯣꯡꯕꯥꯜ ꯂꯥꯏꯕꯛ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯆꯦꯛꯃꯨꯛ ꯂꯥꯎꯅꯗꯦ꯫ ꯃꯃꯤꯠ ꯃꯅꯥ ꯀꯨꯞꯇꯅ ꯍꯦꯟꯅ ꯃꯨꯟꯅ ꯇꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯦꯡꯊꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯃꯨꯛ ꯅꯦꯜꯂꯛꯂꯤ꯫ ꯇꯝꯅꯥꯔꯩꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯨꯃꯟ ꯈꯝꯕ ꯃꯥꯕꯨ ꯌꯦꯡ꯫ ꯏꯕꯨꯡꯉꯣꯇꯣꯟ ꯍꯥꯏꯅ ꯀꯧ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯑꯃꯨꯛꯇ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯂꯧꯊꯕꯤꯌꯨ ꯍꯥꯏꯕꯗ ꯈꯨꯃꯟ ꯈꯝꯕ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯅꯣꯡꯗꯝꯒꯤ ꯏꯄꯨ ꯃꯆꯥ ꯅꯣꯡꯈꯥꯏꯒꯤ ꯍꯥꯏꯅ ꯈꯨꯠꯂꯩ ꯌꯥꯝꯅ ꯊꯨ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯃꯅꯥꯛꯇ ꯐꯟ ꯑꯃꯨꯛꯇꯪ ꯆꯣꯡꯁꯤꯟꯅ ꯁꯌꯥꯡꯊꯛꯇꯩ ꯊꯣꯏꯕꯤꯕꯨ ꯄꯝꯐꯩꯅꯅ ꯄꯝꯗꯨꯅ ꯂꯧꯊꯔꯦꯗꯣ ꯅꯣꯡꯌꯥꯏꯅ꯫ ꯅꯤꯡꯉꯣꯜ ꯆꯅꯤꯡ ꯍꯟꯖꯤꯟꯅ ꯅꯣꯡꯌꯥꯏ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣꯇꯣꯟ ꯍꯥꯏꯅ ꯀꯧ ꯄꯥꯃꯨ ꯆꯦꯡꯂꯧ ꯌꯦꯡꯖꯩꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯩ ꯂꯣꯏꯁꯤꯟꯈꯤ꯫ ꯈꯨꯕꯥꯛ ꯃꯈꯣꯜꯅ ꯀꯦꯒꯦ ꯀꯪꯂꯥꯄꯨꯡ ꯑꯗꯨ ꯅꯤꯟꯈꯤ꯫ ꯐꯖꯩꯗ ꯊꯥꯒꯠꯅꯈ꯭ꯔꯦ꯫ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯏꯁꯩ ꯁꯛꯄꯤ ꯇꯝꯅꯥꯔꯩ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯕ ꯂꯕꯪꯒꯣꯕꯨ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥ ꯈꯣꯏꯔꯥꯕꯅ ꯇꯝꯅꯥꯔꯩꯗ ꯆꯥꯗꯧꯕ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯗꯤ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯅꯤ ꯇꯝꯅꯥꯔꯩ ꯉꯁꯤꯗꯤ ꯃꯇꯥꯏꯕꯦꯝꯃ ꯂꯩꯁꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯠꯂꯤ꯫ ꯅꯪꯅꯗꯤ ꯈꯪꯂꯣꯏ ꯏꯕꯦꯝꯃ ꯊꯃꯣꯏ ꯃꯩꯆꯥꯛ ꯐꯪꯂꯦ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ꯫ ꯑꯩꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯗꯔꯥ꯫ ꯏꯇꯥ ꯏꯕꯦꯝꯃ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯃꯥꯏꯊꯣꯡ ꯃꯆꯨ ꯑꯣꯜꯂꯤ꯫ ꯈꯨꯗꯥꯡ ꯄꯤꯐꯝ ꯅꯥꯏꯔꯤ꯫ ꯇꯝꯅꯥꯔꯩꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯅꯨ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯥꯏ ꯌꯦꯡꯗꯨꯅ ꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ꯫ ꯑꯩꯇꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯗ꯭ꯔꯥ ꯑꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯂꯣꯏꯅ ꯈꯪꯅꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯒꯤ ꯁꯪꯒꯥꯏꯗ ꯌꯧꯔꯔꯤ꯫ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯪ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯃꯥ ꯅꯨꯡꯁꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯕꯨ ꯃꯍꯥꯛ ꯃꯊꯟꯇꯔꯣ ꯀꯔꯤꯒꯤ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕ ꯃꯍꯥꯛꯀꯤ ꯏꯆꯥꯅ ꯆꯔꯥ ꯍꯦꯟꯖꯔꯨꯗꯧꯔꯤ꯫ ꯌꯦꯡꯉꯣꯏ ꯏꯆꯥꯕꯨ ꯀꯔꯤꯗ ꯋꯥꯠꯇꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯣꯅꯦ꯫ ꯀꯦꯒꯦ ꯂꯩꯀꯥꯏ ꯆꯥꯎꯋꯤꯅ ꯁꯃꯥꯏ ꯂꯩꯌꯨ ꯀꯥꯟꯅꯔꯣꯏ꯫ ꯆꯥꯗ꯭ꯔꯒ ꯇꯨꯝꯗ꯭ꯔꯒ ꯋꯥꯖꯗꯣꯏꯁꯤ ꯅꯪꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯝꯅꯥꯔꯩꯅ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕ ꯑꯇꯣꯞꯄ ꯋꯥ ꯑꯃꯁꯨ ꯍꯪꯖꯩ꯫ ꯏꯃꯥ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯏꯕꯦꯟꯗꯧ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯑꯁꯤꯅ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒ ꯄꯨꯟꯅ ꯂꯩꯇꯗꯅ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯕꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯃꯥꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯨ꯫ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯛꯅ ꯐꯥꯎ ꯃꯁꯛ ꯈꯪꯂꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄꯤꯅꯤ꯫ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌా ꯑꯃꯁꯨ ꯈꯪꯖꯤꯟꯕ ꯇꯥꯏ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯄꯥ ꯏꯄꯨꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩ ꯑꯗꯨꯗ ꯑꯗꯨꯝ ꯅꯩꯅꯗꯨꯅ ꯁꯛꯄꯅ ꯍꯧꯅꯔꯣꯏ꯫ ꯑꯇꯣꯞꯄ ꯑꯅꯧꯕꯁꯨ ꯊꯤ ꯍꯨꯝꯗꯨꯅ ꯅꯤꯡꯊꯤꯅ ꯁꯛꯄ ꯃꯊꯧ ꯇꯥꯏ ꯑꯁꯤꯅꯤ꯫ ꯏꯃꯥ ꯄꯥꯡꯖꯗ꯭ꯔꯕ ꯅꯆꯥꯅ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯆꯥꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯋꯥꯔꯤ ꯂꯤꯒꯦ ꯇꯥꯎꯀꯣ꯫ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯅꯤꯁꯨꯕ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯃꯗꯨꯃꯗꯤ ꯈꯪꯖꯩ ꯏꯃꯥ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯥ ꯂꯩꯃꯅ ꯇꯁꯦꯡ ꯇꯁꯦꯡꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯁꯨꯝꯅ꯫ ꯄꯣꯏꯔꯩ ꯂꯝꯗꯝꯅ ꯂꯝꯅꯨꯡꯁꯤ ꯍꯌꯥꯏꯄꯣꯛꯄꯤ ꯀꯣꯂꯣꯏꯕ ꯂꯝꯗꯝꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯌꯥꯏꯅꯨ ꯀꯧꯕꯤ ꯁꯛꯇ ꯆꯨꯗ ꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯀꯥꯗ ꯂꯥꯠꯆꯕ ꯏꯁꯥꯕꯤ ꯃꯥꯒ ꯋꯥꯏꯊꯨꯡꯕ ꯑꯗꯨꯇꯅꯤ ꯄꯥꯝꯖꯕ꯫ ꯑꯗꯨ ꯍꯥꯏꯕꯨ ꯆꯤꯡꯉꯨ ꯃꯍꯥꯛꯅ ꯅꯤꯡꯉꯣꯜ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕ ꯌꯥꯝꯖꯦꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯌꯥꯏꯅꯨꯕꯨ ꯄꯣꯛꯄ ꯃꯄꯟ ꯄꯟꯊꯧꯒꯤ ꯃꯃꯤꯡꯅ ꯆꯥꯏꯔꯦꯜ ꯅꯤꯡꯊꯧ ꯌꯨꯝꯐꯨꯔꯦꯜꯕ ꯍꯥꯏꯅ ꯀꯧꯏ꯫
ꯆꯥꯏꯔꯦꯜ ꯅꯤꯡꯊꯧ ꯌꯨꯝꯐꯨꯔꯦꯜꯕꯒ ꯏꯔꯨꯝ ꯅꯤꯡꯊꯧꯒ ꯌꯥꯝꯅ ꯆꯥꯟꯅꯖꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯝꯃꯤꯗꯣ ꯅꯣꯡꯃꯒꯤ ꯀꯣꯔꯧꯅꯣꯡꯅꯤ ꯏꯔꯨꯝ ꯅꯤꯡꯊꯧꯅ ꯆꯥꯏꯔꯦꯜ ꯅꯤꯡꯊꯧ ꯌꯨꯝꯐꯨꯔꯦꯜꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ ꯆꯥꯏꯔꯦꯜ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯣꯝ ꯑꯗꯨꯁꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦ, ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯌꯦꯂꯥꯡꯕꯁꯨ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯤꯗꯣ ꯃꯇꯝ ꯑꯃ ꯅꯪ ꯑꯩꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯏꯇꯥꯎꯕꯨ?" "ꯀꯔꯤꯒꯤꯗꯤ ꯅꯤꯡꯁꯤꯡꯂꯣꯏ, ꯑꯩꯍꯥꯛ ꯑꯃꯠꯇ ꯀꯥꯎꯗꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯪ ꯑꯩꯅ ꯏꯇꯥꯎ ꯁꯥꯟꯅꯕꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯏꯆꯥ ꯅꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯅꯈꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯍꯣꯏ ꯌꯥꯖꯈ꯭ꯔꯦ, ꯅꯍꯥꯟꯅ ꯌꯥꯖꯈ꯭ꯔꯦ꯫ ꯄꯤꯕꯥ ꯄꯣꯛꯄ ꯏꯇꯥꯎꯅꯤ, ꯋꯥꯐꯝ ꯑꯁꯤ ꯄꯤꯕꯥ ꯄꯣꯛꯄ ꯏꯇꯥꯎꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄ, ꯍꯩꯖꯤꯡ ꯈꯔꯥꯏ ꯀꯥꯔꯛꯄꯗꯤ ꯍꯧꯅꯁꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ, ꯆꯨꯝꯃꯤꯅ꯫ ꯐꯔꯦ, ꯏꯇꯥꯎꯅꯁꯨ ꯌꯥꯔꯕꯅꯤꯅ ꯏꯆꯥ ꯌꯦꯂꯥꯡꯕꯒꯤꯗꯃꯛ ꯏꯇꯥꯎꯒꯤ ꯁꯪꯒꯥꯏꯗ ꯅꯃꯣꯝ ꯍꯌꯥꯏꯅꯨꯕꯨ ꯏꯃꯧ ꯑꯣꯏꯅꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯀꯥꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯔꯨꯝ ꯅꯤꯡꯊꯧꯅ ꯃꯄꯥꯔꯤ ꯌꯦꯂꯥꯡꯕꯒꯤꯗꯃꯛ ꯃꯇꯥꯎ ꯆꯥꯏꯔꯦꯜ ꯅꯤꯡꯊꯧ ꯌꯨꯝꯐꯨꯔꯦꯜꯕꯒꯤ ꯁꯪꯒꯥꯏꯗ ꯃꯆꯥꯅꯨꯄꯤꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯀꯥꯔꯝꯃꯤ꯫ ꯅꯨꯖꯥ ꯑꯃꯅ ꯍꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏ, "ꯅꯄꯟ ꯄꯟꯊꯧꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯌꯦꯂꯥꯡꯕꯒꯤꯗꯃꯛ ꯊꯧꯁꯤꯟ ꯍꯩꯔꯥꯡꯅ ꯆꯥꯝꯃ ꯈꯨꯖꯤꯡ ꯑꯣꯏ꯫ ꯅꯪꯕꯨ ꯍꯥꯏꯖꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯀꯥꯔꯛꯂꯤꯕꯁꯦ ꯅꯪꯕꯨ ꯎꯔꯕ ꯅꯠꯇꯔꯥ?" ꯑꯗꯨꯕꯨ ꯍꯌꯥꯏꯅꯨ ꯃꯥꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯇꯥꯖꯗꯦ꯫ "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯅꯇꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯁꯤꯒꯦ? ꯅꯤꯡꯉꯣꯜ ꯊꯃꯣꯏꯅ ꯅꯤꯡꯖꯔꯝꯕꯅ ꯑꯃ, ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯂꯝꯕꯅ ꯑꯃ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯤꯀꯨꯞ ꯑꯃꯗ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯂꯩꯇꯥꯗꯦꯅꯦ꯫ ꯀꯔꯤ ꯋꯥꯕꯨꯅꯣꯅꯦ ꯈꯣꯏꯅꯧ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯇꯥ, ꯉꯁꯤ ꯅꯣꯡꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯑꯁꯤ ꯅꯇꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯤ? ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯀꯥꯅꯨꯗ ꯂꯣꯌꯣꯡꯕ ꯀꯅꯥ ꯑꯃꯒꯤ ꯃꯤꯔꯦꯜ ꯂꯥꯠꯇꯨꯅ ꯊꯝꯖꯒꯦ꯫ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯑꯃ ꯅꯤꯡꯉꯣꯜ ꯊꯃꯣꯏꯅ ꯄꯥꯝꯖꯗꯦ, ꯃꯤꯍꯧꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯕ? ꯄꯟꯊꯧ ꯑꯅꯤ ꯌꯥꯟꯅꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯈ꯭ꯔꯦ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯁꯤꯕꯨ ꯆꯥꯗ ꯇꯧꯖꯤꯡ ꯍꯩꯔꯥꯡꯅ ꯈꯣꯡꯕꯥꯜꯗ ꯄꯠꯇꯨꯅ ꯃꯥꯡꯕꯕꯨ ꯁꯤꯡꯉꯦꯜ ꯑꯔꯦꯝꯕꯇ ꯂꯩꯔꯥꯡ ꯑꯇꯤꯡꯒꯥ ꯑꯣꯏꯈ꯭ꯔꯗꯔꯅꯦ꯫ ꯏꯇꯥ, ꯅꯇꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯦꯅꯦ?" ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ ꯅꯨꯖꯥꯗꯣ꯫ ꯍꯌꯥꯏꯅꯨ ꯀꯞꯄ ꯂꯦꯞꯇꯦ, ꯃꯊꯃꯣꯏꯗ ꯀꯔꯝꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ "ꯊꯛꯂꯦꯟ ꯃꯥꯟꯖ ꯅꯪꯕꯨ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯒꯤ ꯅꯤꯡꯉꯣꯜꯒꯤ ꯏꯄꯥꯎ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ? ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯗꯤ ꯄꯩꯁꯥ ꯂꯛꯇ ꯂꯦꯞꯂꯩ, ꯑꯃꯨꯛꯇꯗꯤ ꯅꯤꯡꯉꯣꯜ ꯅꯥꯛꯇ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯂꯥꯛꯄ ꯈꯣꯡꯗꯣꯏꯕꯤꯔꯛꯇꯣꯒꯕ." ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯆꯩ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯃꯍꯥꯛꯇꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯅꯥꯃꯨ ꯃꯄꯣꯛ ꯃꯤꯍꯤꯡ ꯉꯝꯕ ꯊꯥꯡꯖꯤꯡꯂꯥꯏꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯄꯥꯏ ꯃꯅꯨꯡꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯖꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯎꯏꯔꯣꯟ ꯎꯏꯔꯣꯟ ꯇꯨꯝꯊꯕ ꯃꯇꯝ ꯑꯃꯗ ꯍꯌꯥꯏꯅꯨꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯊꯥꯡꯖꯤꯡꯂꯥꯏꯕꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯍꯥꯏꯅ ꯄꯥꯎꯃꯤꯜꯂꯝꯃꯤꯗꯣ, "ꯏꯁꯥꯅꯧ ꯅꯨꯡꯁꯤꯕꯤ, ꯂꯩꯅꯝ ꯆꯥꯎꯕꯤ ꯄꯥꯝꯃꯨꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯗꯨꯛ ꯊꯃꯣꯏ ꯋꯥꯕꯗꯤ? ꯅꯪꯒꯤꯗꯃꯛ ꯅꯁꯥꯕꯤ ꯊꯥꯡꯖꯤꯡ ꯂꯩꯔꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯇꯥꯂꯣꯏ ꯇꯨꯡꯏꯟ ꯇꯝꯒꯦ ꯍꯥꯏꯅ ꯑꯗꯨ ꯅꯣꯡꯗ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯍꯌꯦꯡ ꯀꯧꯕ ꯀꯣꯔꯧꯅꯣꯡꯗ ꯅꯁꯥꯕꯤ ꯊꯥꯡꯖꯤꯡ ꯑꯩꯅ ꯁꯟꯗꯪ ꯃꯥꯕꯨ ꯑꯣꯟꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯃꯣꯡꯕ ꯌꯨꯝꯖꯥꯎꯗ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯊꯣꯛꯂꯛꯎ, ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩ ꯆꯠꯀꯦ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ." ꯍꯌꯥꯏꯅꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯀꯔꯤꯅꯣ? ꯏꯁꯥꯕꯤ ꯊꯥꯡꯖꯤꯡ ꯃꯍꯥꯛꯅꯤꯀꯣ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤꯕ꯫ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗ ꯁꯟꯗꯪ ꯑꯣꯟꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯩ ꯆꯠꯀꯅꯤ, ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯅꯤꯡꯉꯣꯜ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯅꯤ꯫ ꯌꯦꯂꯥꯡꯕꯒꯤ ꯃꯀꯥꯗ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ, ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯍꯥꯏꯔꯝꯈꯤꯕꯒꯤ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯖꯤꯡꯂꯥꯏꯅ ꯁꯟꯗꯪ ꯑꯣꯟꯗꯨꯅ ꯍꯌꯥꯏꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯣꯡꯂꯔꯤ꯫
Hayaynusu ngasaydagi masabi mana lakpabu kaurangna ngaizaribani. Masabi mana sandang unduna lakpadu ubada harauzari. Kana ama khanghanda mapalda thoktuna sandang aduda tongduna mayumdagi thoklamni. Hayaynu pamjakada waithunglagani khanduna mathamoida harauzari. Asumna lamlen khuga laitan pokpi yaurakle hayaynuna haizai. Isabi nangbu nungsiba. Pamuna ngasetnagadra khalubada. Nuza pukningna wazakibado. Chingumana ubiraba mali. Pamuna nga waithungnaragani khanbada ningol pukningdi haraw mathoy kazai. Asumna kege moirang yaurakle. Moirang hek yaubaga thangjingna olamba sandangdu masagi asengba saktamda onthoraklami. Thangjingna hayaynubu yengduna hai. Isanau lau hausikti iyum kege moirang yauri. Nangbu puduna sanglen yayde sanglage janglasi. Haiduna masanau puduna sanglen yayde sanglami. Adubu matam asida thangjinglagi masanau ahal oyiba koire laimana sauni yenglaktuna haire. Isabiyo lainingthau. Isabiga loinarakliba mahak asibu kada. Mahak ngasi korong nongja asidagi aigi taloisingda challabani. Sanglen yai asida mabu puraklabani. Masida koire laimana. Madubu isabi nangi karamba thamoi. Sanglen yai asida atopa kana amata pusilakpa yar. Tupi asibu mafam asida changhanba yar. Asumna hayaynubu koire laimana sanglen yaida sanghankhiri. Hayaynubu topna khoiru moirang them. Khoirangbam leikaida topna sanglen saduna leihankhirami. Mafam asida leibadagi hayaynugi koloi mamingbu ayang leima panthoibi madu thongnang leima haina koloiki. Chahi kumja khuding wakjing thana lakpada walong kabuk poi. Taibangna ayang leima kabuk saibi haina sonai. Asumna maibi nungsa leimana wari adu liri. Wari adu tabada tamnare wakhalau sing hena oizari. Madugi matungda makhoi ani mafam madudagi thoklakli. Mamsingkraba matamni moirang ningthogi manawnupa khoirabado madom mathanta tamnaregi mayumda laklami. Mapal aduda leptuna kana kana leibage haina kaurammi. Tamnarai mapalda thoglai sumang aduda leptuna leiramliba ningthogi manawnupa adubu ubada maru nonna. Sanaibu kari thobu leiduna nanai laira sangda khongdoi birakpado phida thasagi kakhat biro. Haiduna phida thai khoirabasu kakhatuna phammi. Mana lakliba si atei karigi natti tamnaraigi masakpu yengjabagini. Tamnaraigi manakta tamnaraigi mama saphabisu thoklaktuna leplei haire. Sanaibungo karibu leibagi. Ima tamnaraiga wari amata sanazage haiduna lakpani. Wari se imana taragasu karisu kaide. Ai hekta haisage. Asi haiduna lepliba tamnaraida yengduna hai. Kaido ngaino ningol na pamzaba numit ama hairo. Numit aduda soidana pakhangaina palim panthau tharaktuna haizin kharai puhalaklaki. Hairaklibu wafam asida saphabina. Angamba kari wanune haibiribasibo. Imagi na sanapi tamnaraisa. Aigi thamoina tasengna nuksiri. Tasengna pamjari. Mabu aigi oizaragi. Atuna wafamsi haibilaksabani. Masida tamnaraina tapna. Angamba laira masani ayakti. Adugi sumathakta imalukrabi asina wana nangna yoksabini. Pupang suzabana chade. Aina haizaninglibadi aigumbi lairabi amada adugumba wakhaladu khanbiganu ayaba ngamsaroi. Aidi nangbu nungsikre. Aidi nangbu pamjakre. Aidi yaba ngamsaroi. Hana haizahuriba asini. Nangi nungsiba khonjel, nangi nungsiba isai. Nangi phazaba maithong pumnamak asida ngauzariba pakhangai thamoini. Masibu nangna khangbiyo. Aidi yaba ngamsaroi. Wafam ase matang swaida tensinsi. Angamagi matik saba kanya ama thibiduna chawna luhongbiyo. Aidi haikre. Nangbu aigi oigani haina sari wasak sakre. Korong nungza afaba amada soidana haizin kharai karakani. Aduga chawna mara luhongani. Asumna hairamlaga khoiraba satkre tamnare mapukning adu irang langi. Karigino mana ipamda asumna hairamliba. Ayaba ngamloi. Aigidi masida mama saphabina asumna hairei. Ningthaugi manawnupa angam masina hairamlibu wafam masibu ibema.
Ima, nachayaba ngamloy. Ay makoybu pamsade, makoybu kalagsade. Isabu, thamoy sengna nungsisaba manba mataw amadi yauriba sidi. Madu phana oisanu ima, nacha ngamjaroi. Lairabi aidi isaga itik ipa sanaba thabak thogai tawzagi. Aduga ima, nasa namam laibak phibi aigidamakta. Pambom sauna tingbiba, kege nongai pakhang amasu hanana laikre. Asumna hairamduna imunda phat changki saphabi wakhal khalhoi. Karamna tawriba asidi. Ai khangi, aigi isagi thamoi. Kalakpa mihuba machet amata leitaba aigi isagi thamoni. Phare, isagi apamana, mama aigi apamba haibadusu oiragi. Numit nini hausingkre, tamnare isai sakpa satre. Thoini hena jebau lausingbe. Magi wakhal phumbang nei khoirabana haikibu wafamdu managong anida hekta taraki. Loktaki ithak hauraba iyaida tauriba phumdi mathak aduda mado mathanta leisai. Nungsi wakhal khali. Ningolgi thamoi layumda lachariba mahak asidi keke masa laira adon tamba nongyaibuni. Pakhang magi thamoi nuramana hena muna khangjai. Loktaki inglaba nungsit aduna ningolgi wakhal adubu soithok khali. Pamu magi wakhalda asum lupa henkri khanghaudana tantha-naina masi layeng adudagi thoki isaigi sur oina. Kwaktai nungsit namiba, malang khanggon humoiba, kaida yairakba, ningol samlang hundokba, pamu mapau yelamu nungsi parai chetlamu. Ningol thinglong layumda madum lakli tambiyo, hada manjal loyumba, uje makta uningba, ura khoirang heliba. Kari mataw langolno, ningol thamoy leitadre. Sabi nangbu nungsiba, mihi macha pamuba. Poiray kayda laikraba, chekla tupang yaituna, ningol may kay panglaklo, ikaw lang binungil kong pamu may kay yengzeri. Asum nehek pamu mabu uning na saithana isay sakpaga. Mahak na layiba pumdi adu tamna, nongyaygi hi adu, zara loktak itag adu da haizilai. Pamu mabu ubada. Jingu thangsing mana, ningol thamoy bu kangbirado na chanbirido. Pamu mabu uning bagi ikaw lang base. Jingu mana kokhanbiri. Nongyay, hi adu honjilakli. Nongyay na nura mabu yengduna asum na hairi. Asungay ginami baganda, nangdi masida, hehek laygali haiduna aisu hi thawakpani. Thap na nangbu uri. Nanggi nungsiraba isay sutari. Pamu kanabu noni. Ninghol na aduk ikaw lang na ngayramliba po. Khangna khangsinandaba saba adubo pakhangi kari mataw no. Lepkraba khongpamni, sakraba sani. Chingu magi kaptharang, nongdol magi huntharang na. Tala pamil moabudi ani thokna khaibok tana khaikiba yai. Adubo ningol aigi thamoidi maitaw na wakai jiba makai ani khak suzaroi. Nuzana pautaba sidi nungolida pakhangi pai mase. Iruzaningbga thongrana tekpaga mapahik chanaba haibadu thokli. Ngasidi thamoi pena cheklagum sindennagi pumbigum chiloknagi. Haiduna hi adudagi kumthanabu hotnai. Tamnaraina hirubak aduda yengluba matamda ningthikraba singe leirang kwaklei sarong khara punna leiribadu uraduna asum haina amuk haizai. Singe leikhokna pik leirang layol pung malang mangda khangamda kongol mangda lepngamda nop na haina khangba lei. Singel mawa makhoire leirang kuloi nungsiba kwaklei leirang sarong ama loina birakliba dubu kege ningol kanada nungsi khudol tamge haiba noni. Nongyaina kwaklei adubu laukhatuna. Lei pakhang thamoina khuidab pakhang layumda lachaba duza ama. Pamu binungsibi mangoda khudol leirang oigening ngasi kawbu korong nongda. Ibaja ithau mayamka thangjing singjau karubada heklakpa singe leirang ningthiba yenglaga nongolba hada leirang nungsirei kwaklei sarong ningthibi. Hoida yamje laibak thibi nuza oibi kanab kege pakhang kanagi thamoi nungda lakningni handak mapok asigidi iraibakini khalagi thida ningwa laibakse. Amuk pakhang mabu yengduna asumna wa makha tarai. Thanga hisnam leikaigi salam ningol mikhubina ibungo nongyaibu yam nungsikibagum tawbani. Ibungoda yam ngauzakibani. Mangonda nungsikudol tamnaba leirang lane. Phagi oina aduk hairambani nongyai.
ꯇꯝꯅꯥꯔꯩꯒꯤ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯇꯝꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯦꯞꯇꯨꯅ, "ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯅꯨꯀꯣ, ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯤꯠꯈꯨꯕꯤꯅꯣ? ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ." "ꯎꯗ ꯁꯤꯅ ꯃꯤꯠ ꯂꯥꯎꯕ, ꯆꯥꯗ ꯁꯤꯅ ꯆꯥꯈꯣꯝꯆꯥꯎ꯫ ꯍꯣ ꯈꯪꯖꯔꯦ ꯂꯣꯏꯅ." "ꯅꯪ ꯆꯩ ꯆꯥꯔꯛꯀꯅꯤꯀꯣ, ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡꯁꯦ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯀꯥꯔꯒ ꯍꯦꯛꯆꯔꯛꯂꯒ." ꯍꯥꯏꯗꯨꯅ ꯇꯝꯅꯥꯔꯩ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ, "ꯅꯤꯡꯉꯣꯜ ꯅꯪꯒꯤꯗꯃꯛꯇꯅꯤ ꯈꯜꯂꯒ ꯍꯦꯛꯂꯛꯄꯅꯤ. ꯅꯪꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯗꯥꯏꯅꯦ ꯑꯁꯤꯒꯨꯝꯕ ꯂꯩꯁꯦ." "ꯂꯩꯈꯜ ꯃꯈꯜ ꯀꯌꯥꯅꯤ ꯅꯤꯡꯉꯣꯜ ꯑꯩꯅ ꯈꯣꯏꯗꯥꯕꯗꯤ. ꯎꯇꯥꯡꯕꯤ ꯂꯩꯔꯥꯡ ꯉꯥꯛꯇꯅꯤ, ꯃꯦꯂꯩ ꯂꯩꯁꯅꯥ ꯀ꯭ꯋꯥꯛꯂꯩ, ꯌꯦꯔꯨꯝꯂꯩ ꯑꯁꯤꯅꯆꯤꯡꯕ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯍꯦꯛꯂꯛꯂꯤꯕꯁꯤꯗꯤ ꯑꯁꯤ ꯂꯧꯁꯤꯜꯂꯨ." ꯍꯥꯏꯗꯨꯅ ꯄꯤ ꯇꯝꯅꯥꯔꯩ ꯍꯦꯛꯇ ꯂꯧꯗꯦ꯫ "ꯁꯦꯕ ꯂꯧꯁꯤꯜꯂꯨꯕ, ꯁꯤ ꯄꯤꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯍꯦꯛꯂꯤꯅꯤ." "ꯁꯦꯡꯂꯕ꯭ꯔꯅꯦ ꯊꯃꯣꯏꯗꯨꯕꯣ?" "ꯑꯁꯦꯡꯕꯅꯤ." ꯇꯝꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯀ꯭ꯋꯥꯛꯂꯩ ꯆꯔꯣꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ. ꯊꯥꯏꯅ ꯏꯙꯧꯅ ꯂꯩꯔꯤꯉꯩꯗ ꯂꯤꯔꯝꯕ ꯋꯥꯔꯤ ꯑꯃ." "ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯁꯦ?" "ꯀ꯭ꯋꯥꯛꯂꯩ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤꯗ." "ꯑꯦ, ꯀ꯭ꯋꯥꯛꯂꯩ ꯂꯩꯔꯥꯡ ꯑꯁꯤꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯕ꯭ꯔꯥ?" "ꯂꯩ." "ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝ ꯄꯥꯜꯗꯤ ꯃꯦꯝꯁꯅꯥ ꯃꯨꯡꯌꯥꯝ ꯆꯥꯎꯕꯤꯒꯤ ꯇꯥꯡꯖꯂꯨꯔꯦꯜꯅ ꯎꯐꯩꯊꯛꯇ ꯊꯝꯕꯗ ꯂꯩꯔꯥꯡ ꯑꯣꯏꯅ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯕꯗꯒꯤ ꯇꯥꯔꯦ. ꯑꯗꯨꯕꯨ ꯀ꯭ꯋꯥꯛꯂꯩꯒꯤ ꯋꯥꯔꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦ. ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯂꯤꯌꯨꯗꯅ, ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯧꯒꯦ ꯅꯤꯡꯉꯣꯜ ꯑꯩꯁꯨ." "ꯍꯣꯏ, ꯂꯤꯔꯛꯂꯒꯦ, ꯃꯨꯟꯅ ꯇꯥꯔꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯀ꯭ꯋꯥꯛꯂꯩ ꯂꯩꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯂꯝ ꯈꯨꯅꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯅꯨꯄꯥ, ꯀꯔꯤꯕꯨ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ?" "ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯍꯥꯏꯔꯛꯀꯦꯀꯣ. ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯅꯔꯝꯕ ꯇꯤꯟꯅꯔꯝꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯎꯆꯦꯛ 3ꯕꯨ ꯈꯟꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯒꯦ ꯈꯜꯂꯤ. ꯃꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ?" "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯅꯁꯥꯅꯋꯥꯏꯁꯨ ꯌꯥꯅꯤꯡꯏ." "ꯐꯔꯦ, ꯅꯪꯅꯁꯨ ꯌꯥꯅꯤꯡꯂꯕꯅꯤꯅ ꯎꯆꯦꯛ 3ꯕꯨ ꯆꯥꯛ ꯀꯧꯔꯁꯤ. ꯂꯥꯛꯂꯤꯕ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯛ ꯄꯤꯖꯔꯁꯤ." ꯑꯁꯨꯝꯅ ꯋꯥ ꯂꯦꯞꯅꯗꯨꯅ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯆꯥꯅꯕ ꯊꯛꯅꯕ ꯂꯥꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ ꯎꯆꯦꯛ ꯑꯁꯤꯅ ꯀ꯭ꯋꯥꯛ, ꯎꯔꯣꯛ, ꯃꯀꯨ ꯃꯈꯣꯏ 3 ꯑꯁꯤꯅꯤ꯫ ꯃꯀꯨꯅ ꯍꯥꯏ, "ꯃꯈꯣꯏꯅ ꯆꯥꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯒꯗꯧꯔꯤꯕꯅꯤ, ꯆꯟꯒꯗꯧꯔꯤꯕꯅꯤ." ꯀ꯭ꯋꯥꯛꯅ ꯑꯃꯨꯛ, "ꯑꯩꯁꯨꯅꯤ, ꯐꯖꯅ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ." ꯃꯈꯣꯏ 3ꯗꯤ ꯍꯦꯛꯇ ꯃꯌꯥꯝ ꯑꯃ ꯆꯥꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯁꯤꯠ ꯅꯥꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯂꯨꯛ 3 ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯊꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ 3ꯅ ꯑꯃꯨꯛ ꯍꯥꯏꯅꯩ, "ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯊꯥꯔꯤꯕ ꯂꯩꯔꯤꯕ ꯆꯥꯛꯂꯨꯛ ꯑꯁꯤꯗ ꯀꯅꯥꯅ ꯍꯥꯟꯅ ꯐꯝꯒꯅꯤ?" ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯟꯅ ꯐꯝꯒꯅꯤ." ꯎꯔꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯟꯅ ꯐꯝꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯀ꯭ꯋꯥꯛꯇꯤ ꯃꯕꯨꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯕꯒꯤ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯪꯕꯗꯨꯗ ꯐ꯭ꯔꯪ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯦꯛꯂꯥ ꯎꯔꯣꯛꯅ ꯐ꯭ꯔꯪ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀ꯭ꯋꯥꯛꯀꯤ ꯂꯋꯥꯏ ꯂꯨꯁꯝ ꯑꯗꯨꯗ ꯐꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯏ꯫ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀ꯭ꯋꯥꯛꯇꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯁꯥ ꯑꯅꯤꯗꯨꯅ ꯐꯠ ꯐꯠ ꯀꯟꯗꯨꯅ ꯎꯔꯣꯛ ꯑꯗꯨꯗ ꯐꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯀꯨꯅ ꯐ꯭ꯔꯪ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯅꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯀꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯀ꯭ꯋꯥꯛꯀ ꯎꯔꯣꯛꯀ ꯈꯠꯅꯔꯝꯕꯗꯨ ꯇꯣꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯐ꯭ꯔꯪ ꯑꯃꯨꯛ ꯄꯥꯏꯁꯤꯟꯗꯨꯅ ꯃꯀꯨꯕꯨ ꯐꯨꯔꯦ꯫ ꯃꯈꯣꯏ 3ꯗꯤ ꯄꯪꯐꯨꯗ ꯐꯨꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊꯥ ꯁꯥꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯑꯁꯤꯗꯤ? ꯀꯔꯝ ꯍꯥꯏꯅ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ
ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯈꯥꯝꯕ ꯉꯝꯗ꯭ꯔꯕꯗ ꯂꯝ ꯈꯨꯅꯨ ꯑꯗꯨꯅ ꯂꯪꯖꯥ ꯎꯆꯦꯛꯄꯨ ꯋꯥꯌꯦꯜꯅꯕ ꯀꯧꯔꯝꯃꯤ꯫ ꯂꯪꯖꯥ ꯎꯆꯦꯛꯇꯨ ꯂꯥꯛꯂꯤ, ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯍꯥꯎꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯗꯨ ꯋꯥꯀꯠꯂꯝꯃꯤ꯫ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯎꯆꯦꯛ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀ꯭ꯋꯥꯛꯇ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯀ꯭ꯋꯥꯛ, ꯅꯪꯅ ꯃꯀꯨ ꯑꯃꯗꯤ ꯎꯔꯣꯛꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯆꯥꯔꯤꯕꯗꯤ? ꯆꯥꯛꯂꯨꯛ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯌꯥꯝꯕ ꯑꯗꯨꯅ ꯆꯥꯒꯗꯕꯅꯤ"꯫ ꯃꯁꯤꯗ ꯀ꯭ꯋꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯌꯩꯗꯤ ꯆꯍꯤꯕꯨ ꯐꯅ ꯌꯥꯝꯂꯦꯗ꯫ ꯌꯥꯝꯃꯟꯈꯤꯗꯅ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯀꯥꯎꯔꯨꯕꯖꯥꯠꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯕꯤꯔꯤꯕꯅꯤ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯍꯤ ꯌꯥꯝꯂꯦ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯇꯥꯛꯎ, ꯍꯥꯏꯌꯨ, ꯀꯔꯝꯅꯅꯣ"꯫ "ꯂꯥꯏꯅꯤꯡꯊꯧ, ꯀ꯭ꯋꯥꯛ ꯑꯩꯗꯤ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯥꯎꯊꯤꯡꯃꯥꯡ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯌꯣꯏꯃꯣꯡꯕꯒꯤ ꯍꯥꯛꯇꯛꯇ ꯇꯨꯔꯦꯜ ꯑꯆꯧꯕ, ꯇꯨꯔꯦꯜ ꯑꯗꯨ ꯇꯨꯈꯣꯡ ꯇꯦꯡꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀ꯭ꯋꯥꯛꯅ ꯑꯍꯜ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯎꯔꯣꯛꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯁꯠ ꯍꯥꯏꯔꯛꯏ: "ꯂꯥꯏꯅꯤꯡꯊꯧ, ꯎꯔꯣꯛ ꯀꯧꯕ ꯆꯦꯛꯂꯥ ꯑꯩꯗꯤ ꯌꯣꯏꯃꯣꯡꯕ ꯇꯥꯎꯊꯤꯡꯃꯥꯡ ꯑꯅꯤꯕꯨ ꯄꯣꯛꯄ ꯃꯄꯥ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛ ꯍꯥꯏꯕꯗꯣ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯩꯗꯤꯡꯉꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯣꯏꯔꯩ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏ, ꯅꯨꯃꯤꯗꯥꯡꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏ꯫ ꯄꯣꯏꯔꯩ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯉꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯩꯔꯦꯜ ꯄꯥꯈꯪꯕꯅ ꯀꯣꯏꯅ ꯆꯠꯄ ꯎꯕꯗ ꯃꯁꯥꯅꯧ ꯂꯩꯁꯅꯥꯅ ꯆꯤꯡꯅꯔꯗꯨꯅ ꯀꯔꯤꯒꯤ ꯀꯣꯏꯅ ꯆꯠꯄꯅꯣ? ꯑꯩꯁꯨ ꯆꯤꯡꯉꯨ ꯂꯥꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯣꯡꯗꯥ ꯂꯩꯔꯦꯟ ꯄꯥꯈꯪꯕꯅ ꯃꯩꯇꯩ ꯂꯩꯃ ꯃꯍꯥꯛꯇꯤ ꯄꯣꯏꯔꯩ ꯇꯣꯟꯅ ꯈꯨꯟꯊꯣꯔꯛꯄꯗ ꯂꯣꯏꯅꯔꯛꯄꯅꯤꯅ ꯈꯣꯌꯨꯝ ꯂꯥꯏ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯤ ꯀꯣꯔꯧꯅꯣꯡꯗꯒꯤ ꯇꯥꯔꯛꯄꯒꯨꯝ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯅꯣꯡꯗꯥ ꯀꯧꯏ꯫ ꯈꯣꯌꯨꯝ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟ, ꯑꯗꯨꯒ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯈꯪꯏ ꯍꯥꯏꯗꯨꯅ ꯄꯥꯈꯪꯕ ꯍꯥꯏꯅ ꯀꯣꯂꯣꯏꯈꯤ꯫ ꯎꯔꯣꯛ ꯑꯩꯗꯤ ꯃꯪꯂꯝ ꯆꯠꯀꯤ ꯋꯥꯔꯤ ꯂꯤꯈꯨꯟꯕꯨ ꯈꯪꯏ, ꯑꯗꯨꯅ ꯀ꯭ꯋꯥꯛꯇꯒꯤꯁꯨ ꯑꯩꯅ ꯆꯍꯤ ꯌꯥꯝꯕ ꯍꯦꯜꯂꯤ, ꯑꯩꯅ ꯍꯜꯂꯤ"꯫ ꯎꯔꯣꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯀ꯭ꯋꯥꯛꯇꯒꯤ ꯎꯔꯣꯛꯅ ꯍꯦꯟꯅ ꯑꯃꯨꯛ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯤ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯅ ꯈꯜꯂꯤ꯫ ꯑꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯀꯨꯗ ꯋꯥ ꯍꯪꯏ꯫ ꯃꯀꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ: "ꯁꯅꯥꯅ ꯃꯌꯨꯡ ꯀꯥꯕ, ꯅꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ, ꯃꯨꯛꯇꯥꯅ ꯌꯦꯡꯈꯞ ꯂꯣꯟꯕ, ꯄꯣꯏꯔꯩ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝ ꯑꯃꯗꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯕꯤꯌꯨ꯫ ꯃꯁꯨꯒ ꯃꯄꯨꯒ ꯀꯅꯥꯅ ꯆꯍꯤ ꯍꯟꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤꯕ ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯥ? ꯑꯩ ꯍꯥꯏꯖꯒꯦ, ꯑꯩꯗꯤ ꯑꯗꯨꯉꯩ ꯇꯥꯏꯕꯪ ꯃꯄꯨꯔꯦꯜ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯀꯣꯟꯖꯤꯜ ꯇꯤꯡꯊꯣꯛꯄꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯕꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯨꯒꯥꯏꯔꯕꯗ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯒꯨꯔꯨꯗ ꯍꯪꯒꯠꯂꯤ꯫ ꯃꯗꯨꯗ ꯒꯨꯔꯨꯅ ꯅꯣꯡꯊꯥꯡꯂꯩꯃꯕꯨ ꯄꯨꯊꯣꯛꯏ꯫ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯉꯥꯜ ꯑꯗꯨꯅ ꯍꯔꯥꯕꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯆꯣꯏꯊꯣꯛꯍꯜꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯈ꯭ꯔꯕꯗ ꯃꯤ, ꯁꯥ, ꯎꯆꯦꯛ, ꯅꯥꯄꯤ ꯁꯤꯡꯕꯤ, ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯒꯨꯔꯨꯅ ꯇꯥꯏꯕꯪꯕꯨ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯀꯨ ꯑꯩꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯛ ꯅꯨꯄꯥꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯅ ꯒꯨꯔꯨꯅ ꯑꯩꯕꯨ ꯏꯀꯨ ꯀꯧꯗꯨꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕꯅꯤ꯫ ꯒꯨꯔꯨꯒꯤ ꯃꯀꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯃꯤꯡ ꯃꯀꯨ ꯍꯥꯏꯅ ꯐꯦꯡꯗꯣꯛꯈꯤ꯫ ꯑꯗꯨꯉꯩ ꯂꯥꯏꯌꯥꯝꯅ ꯊꯣꯟꯕꯤꯈꯤꯕ ꯃꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯨꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯀꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯎꯔꯣꯛ ꯑꯃꯗꯤ ꯀ꯭ꯋꯥꯛ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯀꯨ ꯑꯁꯤꯅ ꯍꯦꯟꯅ ꯆꯍꯤ ꯌꯥꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯦ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯜꯗꯤ ꯅꯠꯇꯅ ꯑꯍꯜ ꯁꯥꯔꯤꯕ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯎꯔꯣꯛ ꯃꯈꯣꯏ ꯑꯅꯤ ꯃꯀꯨꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯀꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯎꯔꯣꯛ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯌꯥꯝꯒꯤ ꯋꯥꯐꯝ ꯑꯣꯏꯕꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯀꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯒꯤ ꯃꯇꯨ ꯑꯍꯨꯝ ꯐꯣꯏꯔꯝꯃꯤ꯫ ꯎꯔꯣꯛꯅ ꯆꯝꯂꯧ ꯎꯇꯣꯜ ꯎꯅꯥ ꯄꯥꯛꯄꯨ ꯊꯤꯗꯨꯅ ꯄꯣꯏꯔꯩ ꯇꯦꯔꯥ ꯂꯥ ꯋꯥꯉꯝ ꯄꯣꯡꯊꯥ ꯂꯥꯗ ꯃꯇꯨ ꯑꯍꯨꯝ ꯍꯥꯞꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯋꯥꯀꯣꯡꯂꯦ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯨ ꯊꯣꯡꯅꯥꯡ ꯃꯌꯥꯁꯤꯡ, ꯂꯤꯟꯗꯨ ꯌꯥꯇꯦꯛꯁꯤꯡ ꯀꯥꯏꯔꯧ ꯈꯥꯗ ꯄꯥꯟꯕ ꯂꯥꯕꯨ ꯍꯦꯛꯇꯨꯅ ꯃꯗꯨꯗ ꯃꯇꯨ ꯑꯍꯨꯝꯗꯨ ꯍꯥꯞꯇꯨꯅ ꯋꯥꯀꯣꯡꯂꯝꯃꯤ꯫
ꯆꯤꯡꯎ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯆꯦꯛꯂꯥ ꯀ꯭ꯋꯥꯛꯀꯤ ꯃꯇꯨ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯂꯥ ꯄꯥꯃꯦꯜ ꯁꯍꯤꯒꯤ ꯎꯁꯥꯗ ꯊꯝꯂꯝꯃꯤ꯫ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯂꯕꯗ ꯄꯥꯃꯦꯜ ꯎꯐꯩ ꯊꯛꯇ ꯊꯝꯂꯤꯕ ꯆꯦꯛꯂꯥ ꯀ꯭ꯋꯥꯛꯀꯤ ꯃꯇꯨ ꯑꯗꯨ ꯈꯨꯃꯨ ꯌꯦꯅꯤꯡ ꯍꯨꯟ ꯂꯩꯔꯥꯡ ꯑꯣꯏꯅ ꯂꯥꯡꯉꯣꯜꯂꯛꯏ, ꯁꯤꯡꯉꯦꯜ ꯑꯣꯏꯅ ꯁꯥꯠꯂꯛꯈꯤ꯫ ꯁꯤꯡꯉꯦꯜ ꯂꯩꯈꯣꯛꯅ ꯄꯤꯛ, ꯂꯩꯔꯥꯡ ꯂꯌꯣꯜꯅ ꯄꯨꯡ, ꯃꯥꯂꯪ ꯃꯥꯡꯗ ꯈꯥꯉꯝꯗ, ꯀꯣꯡꯒꯣꯜ ꯃꯥꯡꯗ ꯂꯦꯞꯉꯝꯗ ꯅꯣꯞꯅ ꯍꯥꯏꯅ ꯈꯥꯡꯕ ꯂꯩ, ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕ ꯀ꯭ꯋꯥꯛꯂꯩ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯏꯔꯥꯕꯅ ꯃꯃꯥ ꯃꯄꯥ ꯃꯤꯌꯥꯝ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯗꯨ ꯄꯨꯈ꯭ꯔꯦ꯫ ꯇꯧꯒꯦꯇ ꯉꯝꯕ ꯃꯆꯥꯅꯤ, ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯈꯣꯏꯔꯥꯕꯗꯤ ꯁꯛꯍꯦꯟꯕꯤ ꯇꯝꯅꯥꯔꯩꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅꯤ ꯇꯝꯅꯥꯔꯩ ꯊꯃꯣꯏ ꯐꯤꯔꯥ ꯈꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯃꯥꯗ ꯀꯟꯅ ꯍꯥꯏ, "ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ, ꯅꯆꯥ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ"꯫ ꯃꯆꯥꯒꯤ ꯃꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯁꯥꯐꯕꯤ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯇꯥꯛꯅꯕ ꯍꯣꯠꯅꯩ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯤꯡꯉꯣꯜꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯍꯥꯏꯕꯗꯨ ꯄꯨꯈ꯭ꯔꯦ, ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡꯕ ꯁꯛꯅꯕꯒꯨꯝꯕꯅꯤꯅꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯏꯃꯥ, ꯅꯆꯥ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ"꯫ "ꯌꯦꯡꯉꯣꯏ, ꯄꯨꯛꯅꯤꯡ ꯐꯥꯊꯧ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯈꯟꯕ, ꯀꯔꯤ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯅꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ"꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯁꯥꯐꯕꯤ, ꯇꯝꯅꯥꯔꯩ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ꯫ "ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤ ꯃꯥꯅ ꯐꯅ ꯑꯉꯝꯕ ꯑꯣꯏꯗꯨꯅꯁꯨ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯑꯃ ꯂꯩꯈ꯭ꯔꯦꯅꯦ ꯏꯃꯥ"꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯈꯟꯊꯕ ꯇꯥꯔꯦꯗꯅ꯫ "ꯅꯆꯥ ꯉꯝꯂꯣꯏ ꯏꯃꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ, ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯃꯥ"꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯁꯥꯐꯕꯤ ꯃꯥꯅꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯨꯡꯕꯪꯅꯩ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯛꯈ꯭ꯔꯦ, ꯃꯁꯤꯗ ꯑꯃꯨꯛ ꯀꯔꯝꯅ ꯈꯣꯡꯐꯝ ꯍꯣꯡꯗꯣꯛꯄ? ꯋꯥꯖꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯟꯗ ꯃꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯁꯅꯤ ꯍꯥꯏꯅꯗꯤ ꯈꯟꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯝꯅꯥꯔꯩ ꯑꯍꯤꯡ ꯃꯤꯠꯁꯦꯜ ꯈꯥꯡꯅ ꯀꯞꯆꯩ, ꯀꯞꯄ ꯌꯥꯕ ꯀꯞꯆꯩ, ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯣꯏꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯁꯅꯥꯔꯩ ꯂꯥꯛꯇꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯜꯂꯤ꯫ "ꯌꯥꯔꯦ ꯍꯩꯋꯥꯅꯤ ꯅꯪꯕꯨ ꯑꯗꯨꯝ ꯍꯦꯛ ꯀꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯔꯦꯁꯦ, ꯑꯩꯒꯤ ꯏꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯥꯅ ꯑꯩꯕꯨ ꯊꯥꯖꯈꯤꯗꯔꯥ? ꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯗꯤ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ, ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯈꯛ ꯉꯝꯂꯣꯏ"꯫ ꯁꯥꯐꯕꯤꯅ ꯍꯥꯟꯅ ꯁꯅꯥꯔꯩꯗ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩꯁꯨ ꯑꯁꯨꯝꯅ ꯇꯝꯅꯥꯔꯩꯗ ꯍꯥꯏꯕ ꯇꯥꯏ꯫ "ꯏꯇꯥ, ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤꯗꯤ ꯑꯍꯣꯡꯕ ꯉꯥꯛꯇꯒ ꯁꯥꯒꯣꯟꯅꯒꯗꯕꯅꯤ꯫ ꯃꯥꯡꯈꯤꯕ ꯃꯪꯂꯥꯟ ꯑꯃꯕꯨ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯒꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ? ꯏꯕꯨꯡꯉꯣ ꯈꯣꯏꯔꯥꯕꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ, ꯅꯪꯕꯨ ꯀꯌꯥꯗ ꯄꯥꯝꯖꯕ, ꯅꯪꯕꯨ ꯃꯥꯇꯒꯤ ꯑꯣꯏꯖꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯔꯛꯂꯤꯕꯁꯦ? ꯃꯥꯕꯨ ꯐꯠꯇꯕ ꯃꯤ ꯑꯃꯔ? ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥ ꯅꯣꯡꯌꯥꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯜꯂꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯩ ꯀꯅꯥꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯣꯏ꯫ ꯃꯍꯥꯛꯇꯒꯤ ꯀꯠꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯏꯇꯥ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀ ꯋꯥꯏꯊꯨꯡꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯊꯟꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯖꯈꯤꯅꯤ"꯫ ꯄꯦꯟꯗꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯗ ꯁꯥꯐꯕꯤꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯍꯩ, ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯣ? ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ?" ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯥꯐꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯅꯃꯥ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯅꯪ ꯈꯛ ꯈꯟꯒꯅꯨ꯫ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ꯫ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ"? ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯉꯛꯅ, "ꯏꯃꯥ,
Asumna amukta Safabi haikiji ngangkiji. Safabina Ima isagini haina haibada Hanna yengbada Gege asida kanade Asi nang kangliba natro Makoy ado kanano Leibak asibu ngakliba makoy ni Karigumba makoy gi wafam asida Nang na yadaba thoklabadi Makoy na ima isagi mathakta Kari thabak tawrakani Nang masi karigi khande Tamnare mamagi mataw asida Mathanta ngakse Hoy may kumbangamde Safabina amuk hairami Nangbu asi yawna saunaba yoklaglibase Aibu sopnabra Namahaibu miyam mamangda saghat hatta Namang anisugi haibu wakal Nang kakhanganuko Asumna hairamduna phat amuk thokre Sanarayna Imasi sauri Nang ataygi khandrabaso Imasi gidi khara khalludana Ita Imana haibu wasida Nangna yadrabadi Imana soidana nang waraukrani Aduna ita Nang Imana haribu wafam asidi yakro Sanaray no sihena taksilai adubu tamnaray magi thamoy hongma ngamdri Ay tanong haibu yamna nungsiye ita Magi wakal kauba ay kakngamloy Akauba haibasidi tapna tapna kaukhigadabani Sum kauzakisani Tamnaray gi mathamoybu phajinaba kanna hotnajay Tamnaray kapna kapna lele awaba kaya khangduna mahak lele Numit kharani haujingkraba matungdani Loktak khongbal adudani Sabi sanaw anidu maithong pumba nung puba laysilgum maksin lepni Tamnaray magi punsida nungsiba karino haina khanghankiba misak asi nongyayni Mahakna punsigi ahauba amadi aroiba oirage haina mapukningda hanjin hanjina lepkrabani Matang asida mahak phibamna matangna yade haiduna magi phirep hongkiba thoklabadi mahak asi wasak ngaktabi nupi amani haiduna soidana haikini Magi nungsiba asamba nungsiba nate ngasi mahakna nongyayga unaba thoklakliba asi mayumdagi makong thangdoraklaba maongdani Loktak mapal tamna nungsit masu liri humzilai Tumina layramba tamnaray nongyaybu yengduna asumna hairani Ibong aibu puro Asimang aibu naralyayda pubiro Isana yana ay nangi natung illagi Aibu nanakta thambiro Wakal kaya khanba yaba khallaba matungda nungsibana hele khanduna phirep asi mahakna lawkhibani Nongyay tumina lay tamnarayna amukka Karigino tumina layriba Aigi ipaw kumba nang suloyna khanglaba natro Nang aibu nungsi haibadai Si aigi khudang asi paiduna pubiro Ay isana yare Mana haizabasida nongyayna magidama khanbiduna Haraw harawna hoy haina yarakani haina khallubani Adu mana khallubado tayon naramni nongyayna hairei Ngasi phawba aranba haibado amata tawraktri Isum sumna sasariba aigi punsini Yare Aigi punsida nang namu Amuk kali tayrage haina khalano Idom itanta lehurage nang susano Wafam asi tabada tamnare magi thamoy swai law Mitlu na pomda pirang ihaw na Ibong Karino haibinibu wafam adu Ay sinangi tamnare Nangi tamnare gi thamoy bu Masakang bidrabra Ay kanagi mapamda Yekna mayraw oinite Punsi se jamna hingkigi aduba Lang nambi kanagi siro wahaysu Ay takranoy Adong nahaino ba ibong Nangi wahay aduna Ningolgi thamoy asi Hena may chak hapagum thok Ay nagkakaina mangamloy Hawzik so dumagdang ipamda namthak tawri na siya Muna yengduna amuk makatay Puknungda hupumlaga Jinbawda kuhitay doon na hayrakliba nang iwapam maduna Aigi thamoy budi Amuk ka na kudum dyan mangamloy Masima ng kag Mahak yam na sawri hayba Tamnaray kagi Mahak na tapta doon Ay kanagi su oiji Ay kanada su Aigi thamoy pikiji Nangi damak na satsaribi layra Nangi damak hinzaribi Liap lo kay duki Minabawangang to Imit na uli Inanata Hena ipamda may sapi ki kalano pa Ngakta ba ngamde ko Miyoy ba hayba miyoy ba se Punsi supa may salang do na Laymin na daw saro May naknaw jingay na Sumtokip Ay kanada susawti Laira ba iki mapokni Bumna magkase Laira ba oyro ba Ay gi irang ni hay nagkando na Dumak na executive
ꯋꯥꯈꯜꯗ ꯍꯣꯠꯅꯔꯦ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯩ ꯂꯩꯇꯦ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯏꯕꯨꯡ ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯨꯕ ꯁꯦ ꯑꯩꯕꯨ ꯄꯨꯔꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯔꯣ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡꯕꯨ ꯅꯣꯡꯌꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯏꯒꯗꯕ ꯅꯠꯇꯦ ꯂꯦꯡꯕꯤꯔꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯗꯣꯝꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯗꯥꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤ ꯃꯁꯤꯗ ꯆꯥꯛꯂꯕ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯍꯥꯏꯖꯩ ꯅꯪꯒ ꯀꯥꯏꯅꯕ ꯊꯣꯛꯂꯕ ꯑꯩ ꯁꯤꯒꯅꯤ ꯑꯩ ꯏꯊꯟꯇ ꯁꯤꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕ ꯊꯃꯣꯏ ꯑꯁꯤꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯈꯤꯗꯕ ꯅꯪꯇꯒꯤ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤ ꯈꯪꯕꯤꯗꯕ ꯋꯥꯍꯩꯁꯤꯡꯁꯤ ꯅꯣꯡꯌꯥꯏ ꯇꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯇꯝꯅꯥꯔꯩ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯀꯞꯅ ꯀꯞꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯁꯥꯐꯕꯤꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ ꯇꯝꯅꯥꯔꯩ ꯀꯞꯂꯝꯕꯅꯤ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ ꯁꯥꯐꯕꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯥꯛ ꯐꯪꯂꯤ ꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯍꯩ ꯑꯗꯨꯝꯅ ꯇꯧ ꯂꯥꯎ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯨꯔꯁꯤ ꯏꯃꯥ ꯅꯆꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯣ ꯍꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯗꯨꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯂꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯩꯅ ꯆꯞ ꯆꯥꯅ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯒꯅꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯃꯨꯛ ꯅꯥꯟ ꯂꯥꯎ ꯏꯃꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯇꯝꯅꯥꯔꯩꯅ ꯀꯞꯇꯨꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯆꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯊꯥꯕꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇꯕꯔꯣ ꯏꯃꯥ ꯁꯥꯐꯕꯤ ꯃꯆꯥꯅꯨꯄꯤꯅ ꯍꯟꯗꯛ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯁꯨ ꯈꯪꯏ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯆꯥꯒꯤ ꯊꯃꯣꯏꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯇꯨ ꯁꯣꯟꯅ ꯍꯤꯡꯂꯨꯕ ꯂꯩꯔꯨꯕ ꯀꯧꯕꯅ ꯃꯆꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯈꯥꯡꯗꯨꯅ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯤꯡꯏ ꯇꯝꯅꯥꯔꯩ ꯇꯁꯦꯡꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯔꯥꯕꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔ ꯊꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯇꯝꯅꯥꯔꯩꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯂꯦꯞꯂꯤ ꯁꯥꯐꯕꯤꯅ ꯊꯣꯛꯇꯨꯅ ꯑꯉꯝꯕ ꯁꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯥꯔꯛ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯁꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯏꯅꯦ ꯑꯉꯝꯕꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯌꯣꯝ ꯑꯃ puthoktuna mangol aduda thammi aduga hai sil thum sana lupani maduna luhongnaba silo haina takpirai watlabasu amuk soidana thinjarake hairi adudi ine aikoi amuk sasaruki asumna hairamduna makoi amuk loina thokre saphabi maphamda ngakna thoi leiba mayom adubu laukhatuna phaktokuna ye makoina hairamba adugumna sana lupa sil thum yauduna leirammi kari tawgadabano haiba mahak khangdi asumna asum luhongbagi matamsu naksilakle pena khongmala bangodo tamnaregi mayumda haipet koithore indomcha yarni wari oina adum sarsi ibungo tawribase idomsa su wakhal amatta tahadri tawrise mi sumayam ama leire koyang yengduna fazana bu semgaleni khangde tawrise manga sap manare aidi karigi mangnu daidomcha masibuni sanagi khongjawda khudi thiba haibdo mafam maranga amatta khangde tawrise ekoi tamnare hoidi hojikti yamna nungaina leirani kai isai saktana wana sel talamba gaido tokran aitan pena lelaga dum yek lehogada ibungona hek haidorak wafam asinane sangoi su sadore domsa sawa tare masa madum sarage ado tamnare bu leikibu natro laklingai sida maga su haipet unaramge ibungo leibabudi le idom sabu kari haina haido bunu khangje tawrise kaidorage haise kaptuna ta dom le saw tha u haibasu amate hek yate idom sasu tawpham ama khangje tawrise masasi su yamna sonjile
ꯑꯗꯨꯕꯨꯗꯤ ꯃꯊꯃꯣꯏꯗꯨꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯏꯟꯗꯣꯝꯆꯥꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯩꯔꯤ ꯑꯉꯝꯕ ꯃꯈꯣꯏꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤꯅꯦ ꯑꯗꯨꯅꯤ ꯏꯟꯗꯣꯝꯆꯥ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩ ꯍꯥꯏꯕꯗꯣ ꯇꯥꯔꯦ ꯐꯔꯦ ꯑꯩ ꯃꯥꯒ ꯀꯣꯟꯅ ꯑꯣꯏꯅ ꯊꯦꯡꯅꯔꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯆꯠꯂꯣ ꯂꯕꯪꯒꯣ ꯆꯠꯈ꯭ꯔꯦ ꯁꯥꯐꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯃꯁꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ ꯁꯣꯝꯗꯅ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥꯡꯂꯦꯟꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯃꯥꯒ ꯎꯅꯔꯔꯣꯏꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯈꯜꯂꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯧꯔꯔꯣꯏꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗ ꯁꯨꯝ ꯅꯪꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯋꯥꯡꯂꯦꯟ ꯅꯣꯡꯌꯥꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯈꯪꯏ ꯃꯇꯥꯎ ꯑꯁꯤꯅ ꯇꯝꯅꯥꯔꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯂꯨꯔꯕ ꯇꯨꯔꯦꯜ ꯂꯥꯏꯖꯒꯨꯝ ꯆꯦꯟꯊꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅꯤ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯍꯣꯡꯂꯛꯈꯤꯕꯅꯤ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯇꯦ ꯍꯥꯏꯕꯗꯨꯗ ꯈꯥꯛꯂꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯔꯒꯦ ꯋꯥꯖꯁꯅꯨ ꯊꯃꯣꯏ ꯃꯥꯁꯨ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯔꯣꯏꯒꯦ ꯊꯃꯣꯏ ꯆꯥꯛꯏ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗꯦ ꯇꯝꯅꯥꯔꯦ ꯃꯥ ꯃꯁꯥꯅ ꯌꯥꯔꯦ ꯃꯥꯕꯨ ꯄꯨꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯅꯣꯡꯌꯥꯏꯅ ꯄꯨꯈꯤꯗꯕ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯈꯨꯝꯂꯛꯏ ꯑꯩꯇꯒꯤ ꯃꯍꯥꯛ ꯑꯣꯏꯅꯤꯡꯂꯨꯕꯅꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯈ꯭ꯔꯕ ꯃꯍꯥꯛ ꯑꯩꯅ ꯀꯔꯝꯅ ꯏꯅꯥꯛꯇ ꯊꯝꯒꯅꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯍꯥꯏꯕꯁꯦ ꯑꯍꯜ ꯂꯃꯟ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯌꯥꯅꯔꯕ ꯃꯇꯝꯗ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ಮಿನꯝಲಿ ꯐꯔꯦ ꯍꯌꯦꯡꯗꯣ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯅꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯁꯣꯝꯗꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯍꯌꯦꯡ ꯇꯝꯅꯥꯔꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯄꯣꯠꯄꯥꯡꯁꯤ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯃꯆꯨ ꯀꯥꯏꯗꯤ ꯄꯥꯝꯒꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯝꯅꯥꯔꯩꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯊꯦꯡꯂꯛꯄꯗꯨꯗ ꯍꯟꯅꯈ꯭ꯔꯦ ꯑꯌꯥꯝꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯦ ꯇꯝꯅꯥꯔꯩꯗꯤ ꯀꯞꯄꯅ ꯃꯊꯧꯗꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯀꯌꯥꯛ ꯂꯩꯕꯒꯅꯤ ꯁꯥꯐꯕꯤꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯃꯥ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕꯗ ꯅꯃꯥ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯝꯅꯥꯔꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕ ꯇꯥꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯔꯦ ꯇꯨꯝꯅꯕ ꯇꯧ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯀꯣꯏꯔꯥꯡ ꯂꯥꯡꯂꯅꯤ ꯇꯨꯝꯂꯣꯀꯣ ꯏꯃꯥꯁꯨ ꯇꯨꯝꯅꯕ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕꯤ ꯊꯣꯛꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯦ ꯇꯝꯅꯥꯔꯩ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯇꯅ ꯃꯣꯂꯥꯡ ꯑꯗꯨꯃ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯅꯥꯅꯁꯨ ꯄꯤꯈ꯭ꯔꯔꯣꯏ ꯑꯩ ꯃꯥꯇꯒꯤꯅꯤ ꯃꯥꯇꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯇꯒꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯤꯁꯨ ꯃꯥꯇꯒꯤ ꯑꯩꯒꯤ ꯋꯥꯁꯛ ꯍꯣꯞꯂꯣꯏ ꯃꯥꯒ ꯊꯨꯡꯅꯔꯣꯏꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯁꯤꯈꯤꯅꯤ ꯑꯩ ꯁꯤꯖꯈꯤꯅꯤ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯤ ꯊꯦꯡꯂꯕ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯇꯝꯅ ꯆꯠꯂꯤ ꯍꯤꯊꯥꯡꯐꯝꯗ ꯂꯩꯔꯝꯂꯤꯕ ꯍꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯍꯣꯜꯂꯤ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯇꯝꯅ ꯆꯠꯂꯤ ꯂꯦꯞꯈꯤꯕ ꯊꯃꯣꯏꯒꯤ ꯐꯤꯔꯦꯞ ꯑꯗꯨꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯤꯊꯛ ꯑꯗꯨꯗꯒꯤ ꯖꯝ ꯂꯥꯎꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ ꯀꯦꯂꯦ ꯂꯩꯔꯥꯡ ꯁꯤꯟꯅꯗ ꯂꯩꯔꯥꯡ ꯃꯌꯥꯛ ꯆꯝꯂꯔꯦ ꯊꯦꯡꯂ ꯏꯅꯨꯡ ꯑꯁꯤꯗ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯥꯖꯔꯦ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯅꯤꯡꯉꯣꯜꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯅ ꯂꯩꯔꯤ ꯈꯣꯝꯂꯦꯟ ꯌꯥꯇꯥꯈꯣ ꯂꯥꯏꯕꯛ ꯊꯤꯗ ꯇꯝꯅꯔꯦ ꯅꯨꯖꯥ ꯋꯥꯔꯤ ꯂꯣꯏꯔꯦꯗꯣ ꯄꯥꯃꯨ ꯀꯥꯗ ꯌꯧꯗꯔꯤ ꯅꯨꯡꯁꯤ ꯀꯥꯁꯨ ꯊꯨꯡꯗꯔꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯍꯛꯆꯥꯡꯅ ꯍꯥꯡꯂ ꯃꯥꯂꯪ ꯊꯛꯇꯨꯗ ꯅꯤꯡꯉꯝꯗꯅ ꯄꯥꯏꯖꯔꯦ ꯇꯦꯡꯊꯥꯅ ꯍꯣꯏ ꯀꯞꯆꯔꯦ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯅꯤ
ꯅꯣꯡꯌꯥꯏ ꯄꯥꯠꯇ ꯂꯨ ꯂꯥꯡ ꯀꯥꯏꯕ ꯀꯨꯝꯂꯛꯏ ꯑꯁꯨꯝ ꯃꯊꯪ ꯀꯥꯏꯔꯛꯂꯤ ꯌꯣꯏ ꯃꯌꯥꯏ ꯇꯧꯗꯥꯟ ꯑꯉꯥꯟꯕ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯈꯣꯡꯒꯥꯏꯔꯛꯂꯤ ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯧꯋꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯖꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯤ ꯖꯔ ꯍꯣꯟꯖꯤꯜꯂꯤ ꯍꯦꯟꯅ ꯆꯤꯡꯅꯔꯛꯂꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯊꯥꯖ ꯃꯥꯟꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯤ ꯄꯨꯝꯕꯤ ꯃꯍꯥꯛ ꯑꯣꯏꯔꯝꯂꯤ ꯀꯥꯏꯅ ꯃꯩꯁꯥ ꯈꯥꯡꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕꯗꯨ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯤ ꯄꯥꯈꯪꯉꯩ ꯋꯥꯔꯧꯕꯩ ꯁꯤꯡꯍꯦꯜ ꯅꯪꯅ ꯀꯦꯟꯕ꯭ꯔꯥ ꯍꯥꯗ ꯊꯥꯡꯖꯤꯡ ꯇꯨꯀꯥꯎꯕ ꯅꯪꯒꯤ ꯀꯔꯝ ꯅꯣꯡꯗꯝ ꯀꯔꯤ ꯅꯨꯡꯒꯤ ꯅꯍꯥꯛꯅ ꯅꯤꯡꯉꯣꯜ ꯌꯥꯏꯕꯤ ꯂꯧꯕ꯭ꯔꯥ ꯈꯣꯏꯖꯤ ꯊꯝꯕꯥꯜ ꯃꯤꯍꯨꯟꯇ꯭ꯔꯤ ꯄꯥꯈꯪ ꯀꯔꯤ ꯑꯣꯏꯁꯤꯒꯦ ꯍꯧꯒꯠꯂꯣꯅꯦ ꯁꯥꯅꯧ ꯀꯔꯤ ꯃꯇꯧ ꯂꯥꯡꯒꯣꯜꯂ ꯃꯤꯁꯅꯥ ꯑꯅꯤ ꯄꯥꯡꯂꯣꯕ ꯌꯧꯑꯥ ꯃꯄꯥꯎ ꯍꯥꯏꯔꯣꯕ ꯅꯍꯥꯛ ꯌꯥꯎꯗ ꯀꯔꯝꯅ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯦꯜꯂꯨꯕ ꯉꯝꯂꯣꯏ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯅꯪꯒ ꯁꯦꯠꯅꯕ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯕ ꯅꯨꯖꯥ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯃꯨꯠꯄ ꯀꯧꯕ ꯂꯩꯍꯜꯂꯣꯏ ꯃꯥꯡꯕ ꯀꯧꯕ ꯅꯥꯏꯍꯜꯂꯣꯏ ꯅꯤꯡꯉꯣꯜ ꯅꯪꯅ ꯑꯩꯗꯒꯤ ꯌꯥꯏꯕꯤ ꯃꯥꯡꯕ ꯉꯝꯂꯒ ꯄꯥꯈꯪꯉꯩꯅ ꯀꯔꯤꯒꯤ ꯅꯤꯡꯉꯣꯜꯅ ꯇꯨꯡ ꯏꯟꯉꯝꯂꯣꯏ ꯍꯥꯗ ꯅꯨꯡꯁꯤ ꯇꯝꯅꯔꯦ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯏꯁꯥꯅꯧ ꯉꯥꯏꯔꯝ ꯈꯣꯅꯤ ꯃꯤꯀꯨꯞꯃ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯛꯈꯤ ꯋꯥꯔꯦ ꯋꯥꯃꯤꯟꯅꯖꯒꯦ ꯁꯤꯔꯦ ꯁꯤꯃꯤꯟꯅꯖꯒꯦ ꯍꯥꯏꯅ ꯁꯥꯔꯤꯎ ꯑꯁꯛꯄ ꯀꯥꯎꯗ꯭ꯔꯤ ꯉꯁꯤ ꯅꯣꯡꯖꯥ ꯐꯥꯎ ꯍꯩꯅꯥ ꯅꯇꯨꯡ ꯏꯜꯂꯛꯈꯤ ꯄꯥꯈꯪ ꯊꯋꯥꯏ ꯊꯥꯔꯒ ꯅꯤꯡꯉꯣꯜ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯇꯥꯛꯈꯤ ꯀꯦꯒꯦ ꯄꯨꯝꯕꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯉꯝꯂꯣꯏ ꯅꯨꯡꯁꯤ ꯅꯪꯒ ꯁꯦꯠ ꯉꯝꯂꯣꯏ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯅ ꯈꯪꯁꯅꯨ ꯅꯨꯄꯥ ꯃꯆꯥ ꯅꯣꯡꯗꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅꯔꯛꯄ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯆꯞ ꯆꯥꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯩ ꯃꯤꯀꯨꯞ ꯑꯃꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯂꯣꯛꯇꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯊꯋꯥꯏꯕꯨ ꯊꯥꯔꯤꯗꯣ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯅ ꯊꯣꯛꯄꯅꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯕ ꯏꯀꯦꯟ ꯑꯗꯨꯅ ꯅꯨꯔꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯃꯤꯟꯅꯈꯤ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤ ꯈꯣꯡꯕ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡ ꯅꯤꯜꯍꯜꯒꯦ ꯇꯥꯝꯅ ꯈꯣꯡꯂꯕ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯇꯦꯡꯊꯥꯅꯤ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯇꯥꯏꯕꯪꯄꯥꯜꯗ ꯊꯨꯡꯗ꯭ꯔꯕꯁꯨ ꯃꯥꯂꯪ ꯅꯣꯡꯂꯝ ꯑꯅꯤꯒꯤ ꯇꯨꯅ ꯇꯥꯏꯕ ꯃꯐꯝꯗ ꯈꯨꯠꯀ ꯈꯨꯠꯁꯝꯅ ꯃꯤꯠꯀ ꯃꯤꯠꯆꯥꯅ ꯅꯨꯡꯁꯤ ꯌꯥꯋꯥ ꯄꯥꯎꯁꯥꯅ ꯊꯃꯣꯏ ꯑꯅꯤ ꯁꯤꯂꯣꯛꯅ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜ ꯇꯝꯈꯤ ꯑꯁꯨꯝꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯋꯥꯏꯊꯨꯡꯃꯤꯟꯅꯈꯤ